Kangleipak Communist Party gi maikaidagi Cherol mathorokli madudi Langon Zone 3 gi miyamda Khetri mayum Bonila na lale haijagadabani. Haukiba November gi saichat kunmathoida Khetri mayum Bonila bu lupki comrade singna mafam amada wahang pahong satharaba matungda numidang wairam mayumda halanki adubu case asigi asumba puthokna bagidamak thijin humjinbada mathau tawgadabana maram oiraga makhogi mobile phone sing adu comrade singna loksinduna paisil hauki adubu laksaningba wafamdi thangnaba numit November gi saichat kunithoi gi ayuk anganba pung nipan aduwaida haukiba matam kharagi mamangda lupki miyoi kharana asoi angam yaukiba Langon Zone 3 gi quarter ama yauna mafam adugi quarter kharada security force ki combined team ama laktuna thiba humba gi thabak satharamki madugi matung numit kharani leiraga November gi saichat kuntaruki ahing nong yaipung baro aduwaida hariba mafam adumaktada masing yamlaba security force ni singnaba sakhangdaba khulai paiba singna mafam aduda leiriba khunja singbu fuba saiba yauna aki akhang pirambagi thabak satharamkiba adu Bonila hariba nupi masa asina mahaki mobile phone da yauriba proof sing adu laibak miyamda party na phongdoktringaida aikhoigi khutagi manghananaba Bonila amadi mahaka naknaba miyoi singna aranba wakhana sagatuna mafam aduda tolamgani haijinduna mari sukle lenadaba mafam aduda thiba humbagi thabak sathanbadagi laibak thiba thaudo adu thokibani haibasi lubna thijinbadagi sapsaba khangba ngamle Bonila na khangsingadabadi customer singda threaten tawraga kihanba adugumna party dasu kihange haibadudi afaba karisu oirakloi haibasi khangsinba phai nahakna sathakiba thawong sing asigidamak Langon Zone 3 gi miyamda Bonila na lale haijagadabani masigi makha tarakpa oina haukiba saichat taret nomaijing numita Bonila na social media da thadurokiba video clip amada mahakna miyamda namthak tawkiba adugidamak ngakpinaba haijabagi mahutta masagi maran sing adu thaidoklaga landaba saduna wa ngangliba adu khudakta lepkodabani khudam sangdamga loinana sabak phaklaba asi phawbada nahak miyamda asumba wa amata ngangdri nangna khangadabadi nahaki proof khudingmak aikhoigi khutta lei haibasi kaudaba phai tha ahum khaktada nahakna Bonila clinic mingda Thangan Bazar gi Suro Pharmacy dagi Benobet N amadi Medicaric Ointment piece 14,400 leikibagi data aikhoida phangi haribasing asi khaktagi lupa $1,60,000 ni adu oiba taragadi sahi ahum aduda nahakna namthak tawraga miyamdagi khomgatlamgadabadu karor kun henbagi senpham oigani nang kaya mukngak theraga chatpa nupi masano haibadu aikhoina haidragasu miyamna hena khangi ngakanbadugi kanaba amata leiroi party na nangonda thamkiba wafamsing adu ahongba amata leiroi sasinaba krim adu yonduna miyamdagi namthak tawraga khomgatkhiba senphamsing aduna lepsiliba sana lupa lanthumsing adu kaithoklaga customer singi paisa singdu pai ama watana masa masada handokadabani haina asumna Cherol asida phongdokli ngaihaki mamangda khonghampat khunauda pram ama maina chakhre mai asi karidagi haurakibano haibadu khangba ngamdri makha taba paw ngaiminasi amanga ta thoklaba singi sang yengnaga sen phangananaba kokomina Bishnupurgi deputy commissioner da haijakhre sangai festival saruk yarubada phanglakpa senpham IDP singda sinahalu Hemanta Kumar MLA Khemchand na litan saraikong Kuki relief camda Laklambadu Kuki Yaningde Kuki IDP ama sengdokhankhre ngarang honorable MLA Yumnam Khemchand gi litan saraikong relief center gi khongsatta wa ngangluba Kuki IDP ama Kuki singna sengdokhankhre Thongju AC gi MLA ti has biswajina su leibak miyamda sangai festival yaurubagi sengdorakli nongsup leibaki phije chaksana laksilaktuna mayol amada salakliba Manipuri film asi matam chana sumthok hoba sangi Kulesor